Chahi asida pangthokadoriba Lok Sabha mikhal mamangda mathau taba rules sing issue tawraga Citizenship Amendment Act CAA chatnaragani haina Union Home Minister Amit Shah na phongdokre. Khungangda ana layengni thabak thoram sing mapung fana paikhatpa ngamnabagi pandamda hawdokhiba National Health Mission gi makhada Manipur gi oina hawkhiba chahi ahumda lupa crore 495 rom kaithakre haide. Handak puthokhiba Financial Budget 2024 ase sothana leiriba lairaba nupi naha amade lawmi singda akhanaba mideng thamduna puthokpa budget ni haina BJP Manipur Pradesh ki wangangloi M Asli Kumar na phondorakle. Heart kamari lainaba anaba sing matam chan hospital da pukhatnabagi pandam da Sky Hospital na free cardiac emergency patient pickup ambulance service ngasi dagi hawdokre. Amade umangkanse midok phandoksi amade Manipuragi drug marufangna muthachi haibasida cookie sing interest sokpa leibra haina social worker nongthomam Rajendra na hanglakle.